ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩ ꯀꯔꯤꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯉꯍꯥꯟ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯊꯥꯒꯠꯆꯈꯤꯕ ꯑꯗꯨ 18 ꯁꯨꯕ ꯅꯠꯆꯗꯦ, 12 ꯁꯨꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯅ 18 ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯄꯤꯁꯣꯗ 18 ꯁꯨꯕ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯧꯁꯅꯥꯗꯨ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯉꯧꯁꯅꯥ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯗꯣꯖꯣꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯑꯗꯨꯅ ꯑꯩ ꯌꯨꯝꯂꯣꯝꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯑꯩ ꯌꯨꯝꯂꯣꯝꯗ ꯍꯜꯍꯧꯕꯅ ꯐꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯉꯧꯁꯅꯥ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯑꯉꯛꯄ ꯑꯋꯥꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯇꯥꯏꯅꯕꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯗꯣꯖꯣꯅ ꯂꯩꯔꯣꯜ ꯑꯀꯟꯕ ꯀꯌꯥ ꯑꯃ ꯁꯣꯜꯂꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕꯒꯤ ꯃꯃꯥꯡꯗ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯋꯥ ꯉꯥꯡꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯃꯥꯏꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯀꯤꯔꯕ ꯁꯛꯇꯝꯗ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯑꯃꯥꯏꯕ, ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯂꯥꯛꯆꯕ ꯉꯝꯂꯕꯁꯨ ꯉꯁꯤ ꯈꯛꯇꯒꯤꯅꯤ, ꯀꯨꯏꯔꯔꯣꯏ ꯏꯃꯨꯡꯁꯤꯕꯨ ꯇꯨꯝꯒꯗꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜꯗ ꯅꯣꯛꯂꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯂꯩꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯂꯩꯃꯨ ꯑꯗꯨ ꯎꯁꯤꯠꯇꯕ, ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕꯒ ꯁꯥꯔꯗꯅ ꯑꯩꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯏꯃꯨꯡꯁꯤꯗ ꯅꯈꯣꯏꯒꯨꯝꯕ ꯁꯔꯣꯏꯗꯤ ꯍꯥꯏꯔꯨꯅꯨ, ꯅꯣꯏꯗꯒꯤ ꯍꯦꯜꯂꯕ ꯀꯌꯥ ꯂꯣꯏꯁꯤꯜꯂꯒꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯇꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯂꯩꯃꯨ ꯑꯗꯨꯕꯨ ꯆꯐꯨ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯁꯔꯣꯏ ꯂꯩꯃꯨ ꯑꯗꯨ ꯆꯐꯨ ꯃꯅꯨꯡꯗ ꯆꯪꯂꯝꯗꯥꯏ ꯑꯗꯨꯗ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯏꯕꯦꯂꯩ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯀꯤꯃꯟꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯏꯕꯦꯂꯩꯗꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯑꯀꯤꯕꯗꯨꯕꯨ ꯈꯥꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ ꯁꯔꯣꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯗꯣꯖꯣꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯁꯞꯇ꯭ꯔ ꯀꯌꯥꯗꯨ ꯂꯣꯏꯅꯃꯛ ꯐꯈꯤꯗꯨꯅ ꯎꯜꯋꯥꯏꯃꯨꯛ ꯆꯤꯛꯑꯝꯃꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯅ, "ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯌꯥꯔꯦ, ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦꯀꯣ, ꯌꯥꯔꯦ, ꯍꯧꯒꯠꯂꯣ" ꯍꯥꯏꯔꯛꯇꯨꯅ ꯇꯩꯔꯦ ꯃꯁꯥ ꯑꯗꯨꯅ ꯏꯁꯤꯡ ꯂꯨꯞꯇꯨꯅ ꯈꯤꯛꯇꯣꯛꯂꯤ꯫ ꯊꯣꯏꯕꯅ, "ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯂꯔꯣꯏꯗ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏꯀꯣ, ꯑꯗꯨꯕꯨꯅꯦ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨꯀꯣ. ꯇꯧꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ, ꯂꯣꯏꯅ ꯇꯤꯟꯅꯕ ꯑꯃꯅ ꯇꯧꯔꯛꯂꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯄꯣꯠꯁꯦ ꯂꯧꯊꯣꯛꯈꯔꯦ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯃꯨꯛꯀꯁꯨ ꯑꯃꯥꯏꯕ ꯇꯥꯟꯅꯔꯒ ꯇꯧꯔꯛꯄꯁꯨ ꯌꯥꯏꯀꯣ. ꯑꯗꯣ ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯧꯔꯝꯂꯤꯕ ꯄꯣꯠꯁꯦꯝꯁꯦ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯊꯣꯏꯕꯅ, "ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯣ, ꯃꯤꯉꯣꯟꯗ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯑꯋꯥꯕ ꯄꯤꯕꯁꯨ ꯑꯩ ꯄꯥꯝꯗꯦ" ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯅꯗꯤ ꯂꯥꯏꯍꯟ ꯇꯧꯈꯤꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗ꯭ꯔꯕꯗ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, "ꯐꯔꯦ, ꯏꯕꯨꯡꯉꯣ, ꯅꯣꯏꯅꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ. ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ" ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯅ, "ꯈꯨꯔꯥ ꯑꯃꯥꯏꯕ, ꯌꯥꯝꯗꯦ" ꯍꯥꯏꯗꯨꯅ ꯂꯨꯄꯥ 500 ꯆꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯀꯠꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯗꯣꯖꯣꯅ, ꯏꯕꯨꯡꯉꯣ, ꯌꯥꯝꯃꯟꯈ꯭ꯔꯦ" ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯅ, "ꯈꯨꯔꯥ ꯑꯃꯥꯏꯕ, ꯂꯧꯁꯟꯕꯤꯌꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕꯁꯨ ꯗꯈꯤꯅꯥ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ, "ꯐꯔꯦ, ꯏꯕꯨꯡꯉꯣ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ. ꯑꯃꯨꯛ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ
ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯥꯏꯕꯗꯣꯆꯣꯔ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 19 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 14 ꯁꯨꯕ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫